mayam punamukpu Sanjay Sharma na taram noksari movie story Manipuri ngasi mupudun laksari film si Avatar The Way of Water samna mayam na Avatar 2 haina khangnari film si aduga mayam da wafam amatang sengdoksari movie sing arang nahan da ikui kuidringi release tawbuda ngari banina yamna sangna explain tawruba taragadi film production house ki maikedi strike tharakpa yabagi chance yamna wangna lay Maramasdagi film si yamna samjilaga khara tiantakna mayam da explain tawjagi hayeng matam khara leiraga full details ka loinana yamna sugaina explain tawba video ma puzarke haibo wafam chu thamjari masigi damakta mayam na ngak pigani 2009 da release tawkhiba Avatar 1 gi explanation gi video di aigi channel sida hana dagi yauduna leirabani kana gumbani yengbidriba yauragadi video gi description da link hapcharamgi madu ta changlagi yenbiu haibo wafam chu thamjari Pare mayam ay huzik film asigi khara samjilaga tentakna wari lizarge aina haibada soikiba lankiba ma disita hu yaw matamne mayam da ngakpiu haibo wafam su thamjari Video gi marak thana mayam da kanraba paujela ma pizari huzik ki matam da imung manung khuding makta thengnari ba na ba singko khanaba sukna gi lupa sahum khakta da adom gi yum da laktuna adom gi haksang da kari akai ba soiba leiri amadi adom gi haksang da kari ana ba lakpa yabage haina khangdok na ba whole body checkup tawgi khudong sa ba pizari loina na adom gi haksang da leiri ba ana yeki problem sing adu ko khanaba amadi ngak thok hongna da gi akhanna ba dietary supplement sing su pujerakli supplement sing asi 100% natural oiba organic oiba side effect amata leitaba manam sing na semba ngaktani karigumba supplement sing asi si narba matungda adomgi haksang da kana ba mata phangdrabadi tingkiba paisa sing 100% handok jagani aduga supplement lairoi haksang khakta check tok pige haraga su tawba yagani akupa marol khangbi na bagi damakta screen da pithok jariba number as da panthadana call tawbiu madi pau phaubiu movie sigi ahuba sinmakta da ulibasi mamangi haibadi Avatar 1 da uthirba wari edugi makha ta thrakpa saruni mayamna su khangbikhre navi hariba kanglu bakhalasina makhoi gi Pandora planet asibu kanjana bagi damakta pithribi dagi lakhiba miyoiba singa fight tawna khibagi wari adu mau phatraba miyoiba singbu makhoi na maithiba piru matungda pithribi dagi lakhiba miyoi sing asibu masagi home planet oriba art ta amu halan khibani aduga aphaba wakhalon chenba scientist amadi medical gi maramda khangba miyoi kharabudi planet sida hojik su thamhuri Mamangi Avatar 1 da yaukibi Grace Augustine kaubi nupi dugi masa nupi masu phangjare nupi masa si maming si Kiri haina kau aduga Jack Sally amadi Neteri su mayum makai panduna haibadi matai manau mu oiduna nungai na pankhre makhoi ni gi ahanba macha nupa amasu phangjare angang sigi maming na Netiam haina kaui Mafam sta leiriba miyoi singsina khanaribana planet sida phangjariba pokchariba jibu khudimaka si makhoi gi eba lairembi haina khangnariba sina pibiba ngaktani haiduna thagatjari amadi makhoi ne hek holiba sor khudimakta phawwa eba lairembi bu ningjagadabani haiba wapum su phongdoknari asumna Jack amadi Neteri gi punsi si yamma nungaina pali matamasi asum hokibana machanupa Loa koubamaga machanupi atombi tak koubimga su phangjare asumna Grace Augustine na poklamniba Kiri haribi dupi masa si tharaga hojik Jack amadi Neteri gi masa si mari sukre adugo mafamista pikliba miyoibagi angang nupa masa amsu lay Pandora hariba planet sidagi miyoiba khudimak planet sidagi halankiba matamaduda angang sti cryo chamber ship ta hapa yadabana maram oiduna mafamista thamawani aduga angang si Avatar 1 film the main villain oikiba Colonel Miles Quaritch saiba nupa atuki macha nupa ni mahakti part 1 gi wari da sikrabani magi pikliba macha nupa si makhoi yama luna yokjarami aduga angang sigi mamingna Spider haiduna makhoi maming thori angang sibu Jack na magi masa dauna yama nungsina yokjarami Jack na poksari bangang singa siga Spider hari bangang siga su yama nungsina na sana minaragi matawusuna Navi oi bangang singa siga maga chokminar kibani Spider hari bangang sina su makhoi singa si magi imung manung amani hana khanjari tabudabu Neteri gi mieng dadi angang si hausik lamlan bani haibadi magi thamoi dadi macha hoina nungsiba ngamde masigi maramdi makhoi gi yekna badu gi macha nu pani khalubada mana nungsiba ngamdabani yengudadi Spider asi makhoi gi angang singi maraktagi tongan tawa haibadu oire adubu Jack na di macha da na yama nungsina senajai Jack masamang na magi angang singbu lan gi bidya amadi kusukulai singbu matau karam si nagani haibisigi matang de yam namun na takpi tambirami asumna sathargliba makhoi gi punsi mahing si yama nungai jaba haibadu oiri adubu matau sumna nungai na palamba si nongmadi awabagi pungpham adu yauragle Jack ka Neteri gana akas mathak asda anauba thawan misak makhalama ure adubu makhoi na uri basidi thawan misak nalamdre aikhoi gi pithribi isdagi miyoi basingna makhoi gi Pandora planet sta amuka hanna landana bagi namakta paishilakliba spaceship sing oiramle adubu handamakti lakliba singsi akhanaba thorang amaga loina lakpo oiramle haibadi mamangda makhoina maithikiba adudagi para kya matam horawani aduna handamakti maithibi yaroi haibagi matagum akhanaba khusuklai singa loina na planet sid lakbani masiga loina na paitharliba spaceship singsti kamthorpa powerful oirba mai singsni yeibadagi planet sigi jungle singsi yamatam thina mai chakpa haibadu oire masidagi jungle sida leiramliba jiba kya masu sire matawsuna planet sida amuka hanna mang takpagi thawdo si thogle asuma thogliba thawdo si ubada Jack ka Neteri gi si mamitagi mapita adun kapli Matangi sindana nauna paitharliba spaceship asigi manungda leiba lab amadagi Navi gi saklo lorba Avatar man makeup tholpasi ulagli mafamista makeup tholliba Avatar se atai kana sunate Avatar part 1 gi main villain oikiba Colonel Miles Quaritch haibu nupa gi Avatar mamangi film adu da Neteri ne mabute na kaptun hathrawani
ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯖꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒ ꯈꯨꯠ ꯊꯥꯅꯗꯨꯅ ꯐꯨꯅꯔꯦ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯅꯥꯕꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯑꯕꯇꯥꯔ ꯉꯥꯛꯇꯅꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯈꯪꯍꯜꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯇꯁꯦꯡꯕꯒꯤꯗꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯁꯤꯈ꯭ꯔꯕꯅꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯦꯝꯈꯤꯕ ꯀ꯭ꯂꯣꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯈꯨꯗꯤꯡꯃꯛꯄꯨ ꯆꯤꯞ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯑꯕꯇꯥꯔ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯝꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯖꯦꯛ ꯑꯁꯤ ꯌꯦꯛꯅꯕꯅꯤ ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ ꯖꯦꯛꯄꯨ ꯐꯥꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛꯁꯨ ꯄꯦꯟꯗꯣꯔꯥ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯚꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ ꯑꯋꯥꯕ ꯄꯤꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯛꯅ ꯅꯥꯚꯤꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯄꯣꯠꯆꯩꯁꯤꯡꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯃꯈꯣꯏꯅ ꯂꯥꯟꯗꯥꯗꯨꯅ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯨꯠ ꯇꯧꯔꯦ ꯃꯇꯥꯡꯁꯤꯗ ꯖꯦꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯕꯨ ꯂꯩ ꯃꯆꯥ ꯌꯥꯏꯃ ꯑꯣꯏꯔꯤꯕ ꯂꯨꯋꯥꯛꯅ ꯃꯄꯥꯗꯧꯅ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯂꯨꯠ ꯇꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥ ꯆꯪꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯅꯦꯇꯦꯝꯅꯗꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯉꯤ ꯃꯁꯤꯗ ꯃꯌꯥꯝꯕꯒꯤ ꯋꯥ ꯇꯥꯗꯅ ꯃꯍꯥꯛꯅ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯨꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯣꯏꯔꯤꯕ ꯅꯦꯇꯦꯝ ꯑꯁꯤ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯦꯇꯦꯝ ꯑꯁꯤ ꯁꯤꯍꯧꯗ꯭ꯔꯦ ꯃꯄꯥ ꯖꯦꯛꯅ ꯃꯥꯕꯨ ꯀꯟꯕꯤꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯎꯠꯂꯛꯂꯤꯕ ꯅꯥꯚꯤꯁꯤꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯁꯤꯡꯒꯤ ꯁꯨꯔꯨꯡꯁꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯁꯨꯔꯨꯡꯁꯤꯡꯁꯤꯗ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯂꯥꯟꯗꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩꯅ ꯁꯤꯡꯕ ꯊꯨꯒꯥꯏꯔꯛꯄ ꯑꯁꯤꯗꯒꯤꯅꯤ ꯌꯨꯝ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯆꯩꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯌꯥꯊꯪꯕꯨ ꯏꯟꯕ ꯇꯧꯗꯅ ꯆꯪꯁꯤꯜꯂꯨꯕ ꯑꯁꯤꯗꯒꯤꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯀꯥꯡꯕꯨꯅ ꯑꯣꯜꯂꯕ ꯑꯕꯇꯥꯔ ꯇꯤꯝ ꯑꯁꯤ ꯕꯦꯁ ꯀꯦꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ ꯀꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯖꯦꯅꯔꯦꯜ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯇ ꯖꯦꯛꯅ ꯑꯄꯟꯕ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯣꯔꯥ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯇꯧꯗꯅ ꯃꯐꯝꯁꯤꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯐꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯖꯦꯛꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯤꯡꯖꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯖꯦꯛꯄꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯃꯥꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯖꯦꯛꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯖꯪꯒꯜꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯖꯪꯒꯜꯗ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯁꯨ ꯌꯥꯎꯔꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯐꯝꯁꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠꯇ ꯅꯥꯚꯤꯁꯤꯡꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯒꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯖꯦꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯈꯧꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯂꯤꯕ ꯋꯥꯌꯔꯂꯦꯁ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯄꯥꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯦ ꯖꯦꯛꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯠꯇ ꯆꯠꯊꯔꯨꯅꯨ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯈꯣꯏ ꯌꯥꯝꯅ ꯂꯣꯟꯅ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯁꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯌꯨꯝ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯣꯟꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯐꯥꯈ꯭ꯔꯦ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯊꯪ ꯃꯊꯪ ꯃꯃꯤꯡ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯖꯦꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯀꯦꯝꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯖꯦꯛꯀ ꯅꯦꯇꯦꯔꯤꯒꯤꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯃꯥꯡꯒꯤ ꯄꯥꯔꯠꯇ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯄꯣꯂꯥꯡ ꯑꯁꯤꯁꯨ ꯐꯪꯂꯤ ꯅꯦꯇꯦꯔꯤꯅ ꯇꯦꯟꯅ ꯀꯥꯞꯄꯗꯒꯤ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯦꯃꯦꯔꯥꯅ ꯅꯝꯍꯧꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯗꯒꯤ ꯈꯪꯂꯦ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯖꯦꯛ ꯑꯃꯗꯤ ꯅꯦꯇꯦꯔꯤꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩꯁꯤꯡ ꯀꯥꯞꯁꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯕꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯤꯕꯨ ꯀ꯭ꯋꯥꯔꯤꯠꯁꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯦꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯃꯗꯨꯗꯤ ꯁ꯭ꯄꯥꯏꯗꯔꯕꯨ ꯃꯈꯣꯏꯅ ꯐꯥꯈ꯭ꯔꯤꯕꯅꯤꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯔꯒ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯅꯥꯚꯤ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯠꯅꯕꯤ ꯃꯈꯣꯏꯒꯤ ꯂꯣꯟꯁꯤꯡꯕꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯥꯚꯤꯁꯤꯡꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝꯁꯨ ꯁ꯭ꯄꯥꯏꯗꯔꯅ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯥꯒꯤ ꯈꯨꯊꯥꯡꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯇꯥꯗꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯣꯛꯄ ꯅꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯦꯇꯦꯔꯤꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤ ꯋꯥꯐꯝ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯌꯥꯅꯤꯡꯗ ꯋꯥꯐꯝꯁꯤ ꯌꯥꯕ ꯇꯥꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀ꯭ꯋꯥꯔꯤꯠꯁꯅ ꯐꯥꯈ꯭ꯔꯤꯕ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯒ ꯖꯦꯛꯀꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯕ ꯊꯧꯑꯣꯡ ꯑꯃ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯕꯁꯨ ꯖꯦꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯊꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯗ ꯊꯦꯝꯂꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤ ꯑꯩꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯤꯍꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯛꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯤꯞ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯁꯤꯟꯅ ꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯞꯁꯤ ꯍꯥꯟꯅ ꯖꯦꯛꯅ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯗꯕꯅꯤꯅ ꯑꯇꯣꯞꯄ ꯅꯥꯚꯤ ꯑꯃꯗ ꯑꯣꯏꯅ ꯐꯝ ꯑꯁꯤ ꯁꯤꯟꯅ ꯊꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯦ ꯃꯇꯥꯡꯁꯤꯗ ꯅꯦꯇꯦꯔꯤꯗꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯏꯀ꯭ꯔꯥꯟꯁꯤꯡꯗ ꯇꯣꯡꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯥꯏꯂꯦꯟ ꯀꯌꯥ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯑꯥꯏꯂꯦꯟ ꯑꯃꯗ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯦ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯥꯚꯤꯁꯤꯡ ꯑꯁꯤꯗꯤ ꯏꯁꯤꯡ ꯑꯃꯗꯤ ꯀꯪꯐꯥꯜꯗ ꯂꯩꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤ
ꯃꯈꯣꯏꯕꯨ ꯎꯔꯒ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯕꯁꯤꯡꯁꯤꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯕꯣꯗꯤ ꯑꯦꯅꯥꯇꯣꯃꯤ ꯑꯁꯤ ꯈꯔ ꯈꯦꯠꯅꯩ ꯖꯦꯛꯀꯤ ꯅꯥꯚꯤꯁꯤꯡꯒꯤ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯣꯃꯤꯇꯤꯀꯥꯌꯥ ꯀꯧꯕꯅꯤ ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯦꯠꯀꯥꯌꯤꯅꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠ ꯑꯁꯤ ꯈꯔ ꯆꯥꯎꯊꯣꯛꯏ ꯑꯗꯨꯒ ꯃꯃꯩꯒꯤ ꯁꯔꯨꯛꯁꯨ ꯈꯔ ꯆꯥꯎꯏ ꯇꯧꯕꯇꯕꯨ ꯖꯦꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯃꯃꯩꯁꯨ ꯄꯤꯛꯏ ꯑꯗꯨꯒ ꯈꯨꯠꯀꯤ ꯁꯔꯨꯛ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯌꯦꯡꯅꯕꯗ ꯄꯤꯛꯊꯩ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯦꯛ ꯑꯃꯗꯤ ꯃꯥꯅ ꯄꯣꯛꯆꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯈꯨꯠꯁꯥ ꯃꯉꯥꯁꯨ ꯄꯥꯜꯂꯤ ꯃꯔꯝꯗꯤ ꯖꯦꯛꯇꯤ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕꯗꯒꯤ ꯁꯦꯝꯗꯣꯛꯈꯤꯕ ꯑꯕꯇꯥꯔ ꯃꯈꯜ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯅꯥꯚꯤꯁꯤꯡ ꯑꯁꯤꯗꯤ ꯈꯨꯠꯁꯥ ꯄꯥꯟꯗꯕꯅꯤꯅ ꯃꯈꯣꯏꯒꯗꯤ ꯈꯔ ꯈꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯈꯦꯠꯅꯔꯤꯕ ꯍꯛꯆꯥꯡꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯦ ꯃꯥꯒ ꯖꯦꯛꯀꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯩ ꯖꯦꯛꯅ ꯍꯥꯏꯖꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗꯁꯨ ꯂꯩꯕ ꯉꯝꯕ ꯀꯥꯡꯂꯨꯞ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯦ ꯑꯗꯨꯕꯨ ꯖꯦꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯇꯝꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯕꯨ ꯉꯥꯛꯅ ꯆꯠꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤꯁꯨ ꯎꯠꯂꯛꯂꯦ ꯃꯥꯒꯤ ꯃꯃꯤꯡꯅ ꯔꯣꯅꯥꯜ ꯍꯥꯏꯅ ꯀꯧꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯔꯣꯅꯥꯜꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯑꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯏꯇꯥꯅꯤꯛꯇ ꯍꯤꯔꯣꯏꯟ ꯀꯨꯝꯈꯤꯕꯤ ꯀꯦꯠ ꯋꯤꯟꯁꯂꯦꯠ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯛꯇꯝ ꯂꯥꯡꯕꯅꯤ ꯖꯦꯛꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤꯅꯁꯨ ꯌꯥꯕꯤꯔꯦ ꯃꯔꯝ ꯑꯁꯤꯅ ꯖꯦꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯈꯨꯜ ꯑꯁꯤꯗ ꯊꯝꯕꯤꯕꯁꯤꯗ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯤ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯅꯕꯤꯒꯗꯕꯅꯤ ꯑꯃꯗꯤ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯃꯈꯣꯏꯗ ꯇꯥꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯇꯝꯂꯤ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯥꯚꯤꯁꯤꯡ ꯑꯁꯤꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯁꯤꯕꯨ ꯊꯧꯕ ꯇꯣꯡꯕꯒꯤ ꯄ꯭ꯔꯥꯛꯇꯤꯁꯁꯨ ꯇꯧꯍꯜꯂꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯃꯈꯣꯏꯁꯤꯡꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯁꯤ ꯃꯈꯣꯏꯅ ꯍꯩꯅꯔꯝꯗꯦ ꯃꯇꯝ ꯀꯨꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯔ ꯊꯤꯡꯕꯁꯤ ꯃꯈꯣꯏꯅ ꯍꯩꯇꯦ ꯑꯗꯨꯕꯨ ꯀꯤꯔꯤ ꯍꯥꯏꯔꯤꯕꯤ ꯑꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯧꯒꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯇꯝꯗꯨꯅ ꯂꯥꯏꯅ ꯍꯩꯈ꯭ꯔꯦ ꯑꯗꯨꯒ ꯖꯦꯛꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏꯅ ꯁꯥꯗꯣꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯁꯤ ꯊꯧꯕ ꯇꯝꯂꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯖꯦꯛꯁꯨ ꯍꯩꯇꯕꯗꯒꯤ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯄꯥꯏꯗꯔꯒ ꯂꯣꯏꯅꯅ ꯃꯥꯒꯤꯁꯨ ꯏꯀꯔꯥꯟ ꯑꯃ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯅꯨꯡꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯅꯥꯚꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯏꯀꯔꯥꯟ ꯑꯃꯕꯨ ꯃꯥꯅ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯏꯀꯔꯥꯟ ꯑꯃ ꯃꯥꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯖꯦꯛꯀꯤ ꯃꯆꯥꯁꯤꯡꯅꯁꯨ ꯈꯨꯜ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯇꯝꯗꯨꯅ ꯍꯩꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯁꯤꯒꯁꯨ ꯀꯅꯦꯛꯁꯟ ꯁꯦꯝꯕ ꯉꯝꯂꯦ ꯅꯣꯡꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯀꯤꯔꯤꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯛꯅꯔꯤꯉꯩ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯅꯦꯇꯦꯝ ꯑꯃꯗꯤ ꯂꯣꯋꯥꯛ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯒ ꯐꯨꯅꯔꯛꯂꯦ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒ ꯐꯨꯅꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯃꯤꯡꯅ ꯑꯧꯅꯨꯡ ꯍꯥꯏꯅ ꯀꯧꯏ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯆꯩꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒ ꯅꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯅꯣꯋꯥꯛꯅ ꯑꯧꯅꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ ꯃꯇꯨꯡꯗ ꯈꯟꯅ ꯆꯩꯅꯕ ꯇꯧꯔꯔꯣꯏꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯧꯅꯨꯡꯅꯗꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯥꯠ ꯇꯧꯗꯨꯅ ꯌꯥꯁꯤꯟꯅꯔꯝꯃꯤ ꯃꯇꯨꯡꯗ ꯂꯣꯋꯥꯛꯄꯨ ꯉꯥ ꯐꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟ ꯑꯁꯤꯗꯒꯤ ꯃꯌꯥꯏꯔꯣꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯅ ꯄꯨꯁꯤꯜꯂꯒ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯋꯥꯛꯄꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯋꯥꯛꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯉꯥ ꯑꯃꯗ ꯇꯦꯟꯖꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯥ ꯅꯥꯏꯇꯣꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯦ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯆꯥꯎꯔꯕ ꯉꯥ ꯃꯈꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯗꯥꯔꯛꯂꯦ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯉꯥꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛ ꯁꯣꯔ ꯇꯠꯂꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯉꯥ ꯑꯁꯤꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯋꯥꯛ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯥꯎꯔꯕ ꯉꯥ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯆꯥꯎꯔꯦ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎ ꯁꯥꯡꯂꯕ ꯉꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯣꯋꯥꯛ ꯑꯁꯤꯗꯤ ꯃꯥꯒꯤ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯇꯠꯂꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈ꯭ꯔꯦ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯀꯪꯐꯥꯜꯗ ꯂꯩꯔꯝꯂꯦ ꯃꯥꯅ ꯀꯪꯐꯥꯜꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯅꯠꯂꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕ ꯆꯥꯎꯔꯕ ꯉꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯉꯥꯁꯤꯕꯨ ꯃꯥꯅ ꯊꯥꯒꯠꯆꯔꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯉꯥ ꯑꯁꯤꯒꯤ ꯐꯤꯟ ꯑꯁꯤꯗ ꯆꯥꯎꯔꯕ ꯍꯨꯛ ꯑꯃ ꯌꯨꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯃꯁꯤꯒꯤ ꯍꯨꯛ ꯑꯁꯤꯅ ꯉꯥ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯕꯨ ꯂꯣꯋꯥꯛꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯔꯦ ꯍꯧꯖꯤꯛ ꯃꯥꯅꯁꯨ ꯈꯟꯖꯩ ꯆꯥꯎꯔꯕ ꯉꯥ ꯑꯁꯤꯅ ꯃꯥꯕꯨ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯦ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯉꯥ ꯑꯁꯤꯅ ꯃꯥꯕꯨ ꯇꯣꯔꯋꯥꯜ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯣꯋꯥꯛ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯅꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯇꯣꯅꯋꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯧꯅꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯥꯜ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯅ ꯉꯥꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯗꯟꯗꯤ ꯄꯤꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯂꯣꯋꯥꯛꯅ ꯑꯧꯅꯨꯡꯕꯨ ꯀꯟꯈꯠꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯃꯥꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯪꯃꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯕꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯩꯗꯣꯛꯄꯤꯔꯦ ꯑꯁꯨꯝꯅ ꯂꯣꯋꯥꯛꯅ ꯃꯥꯕꯨ ꯀꯟꯕꯤꯕꯁꯤꯗ ꯑꯧꯅꯨꯡ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ
Matangi numit loakna, mataukaram na ising manung dagi mahak hinglakibano haibisi wari lidun tahali. Shawarba nga makalaman mabu kan birakpani haibisi pongdoli. Nga dogi mathagtang mapinna du kakthakre haiba wafam su tamli. Mafamsda khungi khulakpo riba tono wari gi machanupi Syria kaubi si su yauri. Loakna hairlibu wafamsda shawarba nga du mana di masakhangle. Mana hairai madugi nga kangbu du tulkun haina kaubani. Tawudabu nangna ururiba atudi naitom chatpa ya matam thiba shahin chaba nabi ke abu suman hatokraba payakan kauba nga amani. Madi naitom wani chatpani ya matam thiba nga amani. Asuma hairakpada loakna di wafam si yaningdi. Maramdi nga sina magi thawai bukan birakibani. Masing matung na mahak samudrata naitom wani satkre. Aduga payakan harib nga si kopthoktuno wari shanakre. Mana hangli karigidamakta nangbu nakhoigi kangbu marakti yahondana tongana naitom wani thamliban. Masigi matung da payakan na mabu luruba samudragi ising manungdu pusinkre. Nakalamaromdana colonial quarries ki kangbuosna magi ikran tongduna jepu yamna kana thibagi thabag si sadhari man salibo mafam khudimakta masanu pai spider si su puduna sali tulkul haina khangnari banga makhal sing su phaduna lalonbagi thabag toba hunter kangbu singi chawrba jahas sida colonial quarries ki kangbu si lagle aduga hek leiriba island khudimakta changchangduna jepu thina bagi wafam si mahangna phongdoli masigi matungda makhoina island na changchilaktuna leramliba nabi jati gi praja sing sibu phuduna wahang hang bahukre Jackie photo utuna masigi nupasi kadai dai haiduna yamna kana hangatkhre aduba islands da leriba praja sing sina haidu haibi yadre masdagi quarries ki kangbu sina makhoi khunggang sibu tumna mai thaduna manghalle aduga islands singi nakalam romdana Jackie imung manung si leiribani khulgi luchimbu ariba tona wari na makhoi manaka laktuna hairare miyoiba sing aduna nangbu thirakpana hojikti ai khoi gi islands da yoshilagle Matawasunu quarriesna masing yamlaba island sing da sangchangduna makhoi bu ot nairaga Jackie maramda hangalakpa sida kanamatana paukum piraktabadagi magi makokta idea ama lagle madudi makhoina luna khanjariba tulkun hariba nga kangbu sida oina attack tawrage asumma tawu tarabadi makhoigi sakti si kyam kanmano haibadu island sida tariba nabi sing sina khangjaragani asumna tulkun sing asu khoina paktakna hatpa tarabadi makhoina khoibu thingna nabagi damakta lansing narakpa su yai aduma tawrabadi Jack poi khoina soidana phaba ngamgani haiba wafam si mahangna phongdoli nakalamaromdana loakna payakan hariba nga si pundun ising manungda lairi Magi samdol amadi nga sigi tentacle ga samjinhanduna bonding ama semle masdagi nga sida thokriba thodok khudimang mahangna khangle payakan hariba nga sida thokriba thodok khudimak loaki mamit vision noin uragle nga phaba hunter sing namakoi kangbu de attack tawduna masing yamlaba nga sing hatokibani asuma tawbista nabi kangbu kayama su sire amadi masing yamlaba tulkun hariba nga kangbu si su sire masdagi payakan hariba nga si naito moina lehobani tawbuda wa hariba wafam si mayamnadi khangna siribi sing si payakan na thoklibani mana hatkibani khanbadagi mahakpu kilaramani haiduna mayama thajaduna lakibani matawsumna loaknadi payakan hariba nga sida thokiba thodok khidimak bhap tare nakalamadana hunter kangbu gi chawrba jahas sida hapliba yamna mapangal kalaba machil tumnaba khulai si kaptuna nga sing si phajinna honari Hunter sing sina tulkun hariba nga kangbu sibu halibagi maramdi nga sing sibu hatolaga makhoigi brain manungdagi enzyme am sing tholi masigi mahi si karigumba miyoiba sing si na batarabadi miyoibagi unsa si khoijil hanba tawdana haibade hanuba naidana thambangam sakti ma yauri masi makhoina mamal tangna tangni yonbagi thabak si tawribani marambasdagi hunter kangbu sina tulkun hariba nga sing sibu phana honabani makhoina hatokraba tulkun kangbu gi nga singi asiba hakchang sing si island singi manakta pulubona tasinduna thamli masigi maramdi island da tariba praja sing sina unanabagi damakani Hojik tonowari hariba khulgi lusingba sina su asiba nga sing si ure mastigi makhoi shawda loire amadi makhoi gi thamoi da awa abadana pik thankhre masigi maramdi island sida tariba praja sing sina khanaba wafam amalai tulkun hariba nga kangbu si makhoi gi mapa mapu singna olaga pokpa jiba mani haina makhoi na longdei asumna makhoi gi mari matani haina khanjabanina nga sing sina sibisida makhoi thamoi shokna kapnari mataw sumna makhoi na yamna shawdagi miyoiba sing asiga lanthengna na buwarep su lawramni tanjas da jek na de hairi nakhoi na hatu na warep sing lawkhinu miyoiba sing asiga nakhoi ga lanthengna matamda nakhoi na mai pak pangamloi masigi maramdi makhoi da powerful oirabo khulai kya masi naribani nakalamaromdana loaknadi payakan hariba nga du gi damakta khanbadi yamna wajarami hunter sing aduna mabusu soidana hatpi khragani haiba wafam sta mahak yamna pakhatlamni masdagi mahakna payakan bukan na bagi damakta satna na thawrang torle adu magi machin manau sing amadi tonawari gi machanupa aunung amadi sirena suma bu sakhidana bagi damakta yamna kana thingli adu mahak thingbi adana payakan gi manakta sakhre masdagi mabu thingna na bagi damakta makhoi myam su magi tungina duna sakhre Ojik loakna payakan gi manak yosharle matamista mahanu ure payakan gi haksang sida hunter sing na kapsilak pa advanced technology sina rabatian jai makhalama yuduna leiribasi masi uman lok thokna bagi damakta yamna kana honari mana suma leiringe hunter sing gi jahas sim khoi tam thawjilak le habisi ure makhoi kangbu sing si punchin duna tianjai su san anaba yamna kana honari Ojik loakna magi makhori de sina riba communication devices gi matengna mapagi maphamda pau khudimak loina tamduna khangankre masigi matung de jek nasu island sida leriba praja khudimak loina namakhoi gi mateng pangna bagi damakta thomjilakli Loaki tim sing si punsilaga payakan da yudun leriba tianjai si yamna wana honara matung satok ngamle tabudabu tanjas da hunter gi kangu na makhoi bu thokre masdagi makhoi su apika pikba samarin sing si naduna angang sing si uphana na bagi damakta tanarle colonial quarries na asuma tawribagi maramdei angang sing si uphajin batarabadi jek pusu magi manakta soidana kaubu yagani haibisi mahak khangi
ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯍꯟꯇꯔ ꯀꯥꯡꯕꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯕꯨ ꯇꯥꯟꯁꯤꯜꯂꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯥꯒꯤ ꯏꯀ꯭ꯔꯥꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯥꯡꯒ ꯂꯣꯏꯅꯅ ꯖꯍꯥꯖꯇ ꯄꯨꯈꯠꯂꯛꯂꯦ ꯃꯈꯣꯏꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯖꯦꯛꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯛꯁꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀ꯭ꯋꯥꯔꯤꯠꯁꯅ ꯀꯧꯔꯤꯕꯁꯤ ꯃꯥ ꯃꯇꯣꯝꯇꯅꯤ ꯑꯁꯨꯝꯅ ꯂꯩꯅꯤꯡꯒꯤ ꯇꯟꯖꯥꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯌꯥꯀꯟ ꯍꯥꯏꯔꯤꯕ ꯉꯥꯁꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯔꯤꯕ ꯂꯣꯋꯥꯛ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯛꯂꯦ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯥꯚꯤ ꯀꯥꯡꯕꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯖꯍꯥꯖ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯟꯇꯔꯁꯤꯡ ꯑꯁꯤꯗ ꯂꯥꯟꯗꯥꯈ꯭ꯔꯦ ꯅꯦꯇꯦꯔꯤꯅꯁꯨ ꯃꯥꯒꯤ ꯏꯀ꯭ꯔꯥꯟ ꯇꯣꯡꯗꯨꯅ ꯇꯦꯟꯖꯩꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯍꯟꯇꯔ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯔꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯤꯔꯤ ꯍꯥꯏꯔꯤꯕꯤ ꯒ꯭ꯔꯦꯁ ꯑꯒꯁꯇꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯐꯥꯍꯧꯔꯦ ꯑꯗꯨꯒ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯁꯤ ꯀꯥꯏꯕꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯕꯁꯨ ꯍꯧꯔꯦ ꯖꯍꯥꯖ ꯑꯁꯤꯗꯒꯤ ꯂꯣꯋꯥꯛꯀꯤ ꯀꯥꯡꯕꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯖꯦꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯅꯦꯇꯦꯝ ꯑꯁꯤ ꯅꯣꯡꯃꯩꯅ ꯄꯥꯟꯈ꯭ꯔꯦ ꯃꯅꯥꯎꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯕꯨ ꯀꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯣꯡꯃꯩꯅ ꯄꯥꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯁꯤ ꯁꯤꯕꯗ ꯖꯦꯛ ꯑꯃꯗꯤ ꯅꯦꯇꯦꯔꯤ ꯑꯁꯤ ꯊꯃꯣꯏ ꯀꯥꯏꯕꯗ ꯂꯣꯏꯈ꯭ꯔꯦ ꯅꯦꯇꯦꯔꯤꯗꯤ ꯑꯋꯥ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯥꯎ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯀꯞꯂꯤ ꯖꯦꯛꯅ ꯅꯦꯇꯦꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯄꯤꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛꯁꯨ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯆꯥꯅꯨꯄꯤ ꯀꯤꯔꯤꯕꯨ ꯐꯥꯗꯨꯅ ꯊꯝꯍꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯦꯛꯀꯤ ꯀꯥꯡꯕꯨꯅ ꯍꯟꯕ ꯂꯩꯇꯅ ꯂꯥꯟꯗꯥꯁꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯦꯇꯦꯔꯤ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯌꯦꯛꯅꯕꯁꯤꯡꯁꯤꯗ ꯃꯍꯥꯛꯅ ꯂꯥꯟꯗꯥꯗꯨꯅ ꯍꯥꯠꯇꯣꯛꯂꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯀꯤꯔꯤꯒꯤ ꯉꯛꯁꯝꯗ ꯊꯥꯡ ꯊꯝꯗꯨꯅ ꯖꯦꯛꯄꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯤꯇꯤꯔꯤꯅꯁꯨ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯁ꯭ꯄꯥꯏꯗꯔꯒꯤ ꯆꯔꯝꯕ ꯊꯥꯡ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯈꯤꯕꯅꯤꯅ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯥ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀ꯭ꯋꯥꯔꯤꯠꯁꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯤꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯟꯕꯔꯥ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ ꯑꯉꯥꯡ ꯑꯗꯨ ꯅꯪꯅ ꯍꯥꯠꯅꯤꯡꯂꯕꯁꯨ ꯍꯥꯠꯆꯧ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯅꯦꯇꯦꯔꯤꯅ ꯑꯑꯣꯏꯕꯃꯛꯀꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯊꯕꯥꯛꯀ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗꯒꯤꯗꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯥꯡ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯖꯦꯛꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯖꯍꯥꯖ ꯑꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯨꯞꯊꯔꯛꯂꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯖꯍꯥꯖ ꯑꯁꯤ ꯃꯊꯪꯒ ꯑꯣꯟꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯖꯦꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯊꯪꯒ ꯑꯣꯜꯂꯤꯕ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ ꯂꯩꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯇꯥꯏꯇꯥꯅꯤꯛ ꯐꯤꯂꯝꯗ ꯎꯠꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯜꯂꯤ ꯍꯧꯖꯤꯛꯁꯨ ꯖꯦꯛꯀ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯆꯔꯝ ꯑꯁꯤꯗ ꯆꯞꯇꯨꯅ ꯃꯥꯕꯨ ꯋꯥꯟꯊꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯖꯦꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯊꯣꯛꯅꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯥꯁꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯨꯏꯅ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩꯕꯁꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯅꯦꯇꯦꯔꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯛꯀ ꯂꯣꯏꯅꯅ ꯖꯍꯥꯖꯀꯤ ꯀꯥ ꯑꯃꯗ ꯊꯣꯛꯐꯝ ꯂꯩꯇꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝꯁꯤꯗ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯤꯔꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯟꯗꯟꯗꯧꯅ ꯃꯉꯥꯜ ꯄꯨꯊꯣꯛꯄ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯤꯆꯔ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯇꯨꯡꯗ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯦꯇꯦꯔꯤ ꯑꯃꯗꯤ ꯇꯛꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯂꯝꯕꯤ ꯆꯤꯡꯕꯗꯒꯤ ꯃꯈꯣꯏ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯪꯐꯥꯜꯂꯣꯝꯗ ꯂꯥꯛꯄ ꯉꯝꯖꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁ꯭ꯄꯥꯏꯗꯔꯒ ꯂꯣꯋꯥꯛꯀꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯖꯦꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯂꯣꯋꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯥꯒꯤ ꯃꯄꯥ ꯑꯁꯤ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯄꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯏꯁꯤꯡ ꯃꯊꯛꯂꯣꯝꯗ ꯄꯨꯈꯠꯂꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯁ꯭ꯄꯥꯏꯗꯔꯅ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯄꯨ ꯐꯪꯈ꯭ꯔꯦ ꯀ꯭ꯋꯥꯔꯤꯠꯁ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯤ ꯁꯤꯅꯤꯡꯆꯤꯠꯇ ꯂꯩꯔꯦ ꯃꯍꯥꯛꯅ ꯀ꯭ꯋꯥꯔꯤꯠꯁꯄꯨ ꯂꯪꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯇꯧꯕꯗꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯁꯤ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯔꯤꯠꯁꯄꯨ ꯏꯁꯤꯡ ꯃꯊꯛꯇ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯦ ꯀꯣꯂꯣꯅꯦꯜꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯂꯥꯎ ꯅꯪꯁꯨ ꯏꯄꯥꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔꯅꯗꯤ ꯋꯥꯐꯝꯁꯤꯗ ꯁꯥꯎꯖꯤꯜꯂꯝꯃꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯌꯥꯕ ꯇꯧꯗꯅ ꯖꯦꯛꯀꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯇꯨꯡꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯏꯀ꯭ꯔꯥꯟ ꯑꯃ ꯇꯣꯡꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤ ꯖꯦꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯦꯇꯝꯒꯤ ꯁꯤꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯠꯂꯛꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ ꯑꯦꯚꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯂꯝꯃꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤ ꯖꯦꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯑꯥꯏꯂꯦꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯦ ꯑꯗꯨꯕꯨ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯖꯦꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯗꯥꯏꯗꯁꯨ ꯆꯠꯂꯔꯣꯏ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈ꯭ꯔꯦ ꯑꯦꯚꯥ ꯂꯥꯏꯔꯦꯝꯕꯤꯒ ꯕꯣꯟꯗꯤꯡ ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯁꯤꯈ꯭ꯔꯕ ꯃꯆꯥ ꯅꯦꯇꯝꯒꯤ ꯚꯤꯖꯟ ꯑꯁꯤ ꯌꯦꯡꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥ ꯑꯁꯤ ꯎꯖꯕꯗ ꯖꯦꯛ ꯑꯃꯗꯤ ꯅꯦꯇꯦꯔꯤ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯒ ꯂꯣꯏꯅꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗꯤ ꯅꯠꯇꯦ ꯃꯈꯥ ꯇꯥꯕ ꯑꯕꯇꯥꯔꯒꯤ ꯐꯤꯂꯝꯁꯤꯡ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯖꯦꯝꯁ ꯀꯦꯃꯦꯔꯨꯟ ꯃꯁꯥꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ
ngasi gi aina explain tawjari basidi samjil laga tawjabani matam khara leiraga dialogue ko loina na full details khangan baga loina na sugai na hanbe explanation ama su pujara kya haibu wafam thamjari aduna masigi damakta mayam da ngak piu haijari ngasi gi aigi explanation si kam do bagi haibu comment box da thambiramu aina haibu da soi kiba lan kiba ma disi dhawu yaw matam da mayam da ngak piu haibu wafam thamjari video bu like tawu share tawu su kaubi ganu mataw sumna international movie singi manipuri da explanation tabi na bagi damakta aigi movie story manipur haibu channel sibu subscribe tawbiu masiga loina na ngasi gi video si matang sta loisin jarage sanji sarma na mayam puna pu khurum jari